Tungi lengaklonda artificial intelligence AI na democracy bu henna masak thokpa mawong amada purakpa ngamgani haina External Affairs ke Minister of State RK Ranjan na fongdokre ngasi Republic of Korea gi Seoul da pangthokpa 3rd Summit for Democracy ke ahanba numit ke AI Digital Technology and Inclusive Society haiba hiramda warol piraduna wafam masi mahakna fongdokibani Minister na makha taraduna Digital Gyana wa technology lakhibadagi AI na haujikti he na hiram khudingda khumang chausin bangam lakle loinana digital asi saukhalakpagi matungina online da thabak tawba haurakle masigi fattaba kaya leiroi haiba yate AI na administrative process ta changlakhibadagi bureaucracy hantharakpa citizen singda lenga ki thabak thoram sing laina khangbangam lakle Natural Language Process NLP amadi thuna khangnaba technology asina loan kaya khanghan bangamalle Haukiba chahi tara asida India da digital gi ahongba chauna lakle India na Digital India haina listing ani tara manga dagi haudokre Hauzik India gi miyoi million chanipan yankhaina malem gi ahongba mamalda internet seasonarikli Masiga loinana ngasidi malem gi oina chada ni futaruk digital transaction India na tawri haiki